ꯄꯥꯔ ꯃꯤꯁꯛꯇꯪ ꯈꯪꯒꯅꯦꯕ ꯅꯨꯄꯤꯗꯤ ꯈꯔ ꯌꯥꯝ ꯄꯤꯖꯅꯤꯡꯒꯅꯦꯕ ꯅꯪꯗꯤ ꯈꯔ ꯌꯥꯝ ꯆꯥꯗ ꯌꯥꯗꯦꯕ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯐꯨꯠꯄ ꯑꯃꯒ ꯑꯗꯨꯒ ꯑꯊꯣꯡꯕ ꯑꯃꯒ ꯇꯧꯔꯛꯀꯦꯕ ꯃꯦꯝ ꯌꯥꯗ꯭ꯔꯥ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯗꯤꯀꯣ ꯃꯌꯥꯝ ꯃꯨꯛꯕꯥꯡ ꯇꯧꯒꯦꯔꯥ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯃꯨꯛꯕꯥꯡ ꯂꯥꯛꯆꯔꯦ ꯉꯁꯤ ꯃꯨꯛꯕꯥꯡꯁꯤ ꯀꯩ ꯃꯨꯛꯕꯥꯡꯅꯤꯗ ꯉꯥꯅꯨ ꯃꯨꯛꯕꯥꯡꯅꯤꯀꯣ ꯑꯗꯣ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤ ꯑꯩꯒꯤ ꯐꯦꯟ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯉꯥꯅꯨ ꯃꯨꯛꯕꯥꯡ ꯇꯧꯔꯁꯤ ꯃꯁꯤꯡ ꯌꯥꯝ ꯌꯥꯝꯃꯦ ꯑꯗꯣ ꯃꯨꯛꯕꯥꯡꯁꯤ ꯀꯨꯏꯔꯦ ꯑꯩꯅ ꯇꯧꯔꯛꯇꯕ ꯑꯗꯣ ꯉꯁꯤꯗꯤ ꯑꯕꯦꯒ ꯏꯕꯥꯅꯤꯁꯤ ꯉꯥꯅꯨ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯔꯛꯑꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯆꯥꯕꯗ ꯑꯣꯏꯔꯁꯨ ꯀꯩꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯔꯝꯃꯨꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤꯀꯣ ꯉꯥꯅꯨꯁꯤ ꯀꯩꯅꯣ ꯇꯧꯔꯦꯀꯣ ꯁꯤ ꯃꯀꯣꯛꯅꯦ ꯁꯤ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯄꯥꯠ ꯂꯩꯔꯦ ꯑꯗꯒꯤ ꯃꯁꯥ ꯃꯔꯤꯡ ꯂꯣꯏ ꯂꯩꯔꯦ ꯑꯁꯤꯅ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏ ꯉꯧꯔꯒ ꯊꯣꯡꯕꯅꯤꯀꯣ ꯑꯗꯨꯒ ꯑꯁꯤꯅ ꯃꯍꯤ ꯌꯥꯎꯔꯒ ꯊꯣꯡꯕ ꯑꯗꯨꯒ ꯃꯍꯤꯗꯤ ꯇꯣꯉꯥꯟꯅ ꯁꯤ ꯆꯟꯗ꯭ꯔꯦꯀꯣ ꯑꯗꯣ ꯑꯩ ꯃꯍꯤꯗꯨ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏ ꯅꯥꯀꯟꯗ ꯂꯧꯔꯒꯦ ꯑꯗꯨꯒ ꯏꯔꯣꯝꯕ ꯂꯩꯔꯦ ꯏꯔꯣꯝꯕꯁꯤꯅ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕꯅꯦꯕ ꯍꯋꯥꯏ ꯃꯇꯣ ꯂꯩꯔꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯈꯪꯗꯦ ꯀꯨꯏꯔꯦ ꯃꯨꯛꯕꯥꯡꯒ ꯇꯧꯗꯕ ꯑꯗꯣ ꯃꯌꯥꯝꯅ ꯇꯠꯇꯅ ꯍꯥꯏꯕꯤꯔꯛꯇꯅ ꯉꯁꯤ ꯃꯨꯛꯕꯥꯡ ꯇꯧꯖꯔꯛꯄꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯁꯣꯏꯈꯤ ꯂꯥꯟꯈꯤ ꯀꯌꯥ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯔꯝꯃꯣ ꯑꯍꯤꯡ ꯇꯥꯔꯁꯤ ꯃꯌꯥꯝꯅ ꯃꯨꯛꯕꯥꯡ ꯍꯥꯏꯕꯗꯣ ꯃꯨꯛꯕꯥꯡ ꯍꯥꯏꯗꯤ ꯉꯥꯅꯨ ꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯦꯕ ꯏꯆꯦ ꯏꯆꯟ ꯑꯗꯒꯤ ꯃꯌꯥꯝ ꯑꯃꯅ ꯉꯥꯅꯨ ꯍꯥꯏꯕꯗꯣ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯄꯦꯟꯅꯅꯕ ꯉꯥꯅු ꯃꯨꯛꯕꯥꯡꯗꯣ ꯇꯧꯖꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯀꯩꯁꯨ ꯈꯪꯗꯕꯅꯤ ꯈꯜꯂꯒ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯔꯝꯃꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯅꯕ ꯇꯧꯔꯁꯦ ꯑꯣꯀꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯤ ꯂꯩꯔꯒ ꯇꯧꯕꯗꯤ ꯅꯠꯇꯦꯀꯣ ꯑꯕꯦꯅ ꯍꯥꯏꯃꯟꯕꯗꯒꯤ ꯑꯩ ꯇꯧꯔꯤ ꯑꯩꯁꯨ ꯉꯥꯅꯨꯁꯦ ꯆꯥꯅꯤꯡꯕ ꯑꯗꯒꯤ ꯃꯌꯥꯝꯅꯁꯨ ꯉꯥꯅꯨ ꯃꯨꯛꯕꯥꯡ ꯍꯥꯏꯕꯗꯣ ꯑꯗꯣ ꯃꯌꯥꯝ ꯀꯣ ꯑꯩꯈꯣꯏ ꯃꯍꯤꯁꯦ ꯑꯩ ꯆꯟꯗ꯭ꯔꯦꯀꯣ ꯑꯩꯈꯣꯏ ꯁꯤꯗ ꯇꯦꯕꯜꯁꯦ ꯑꯗꯨꯅ ꯃꯈꯥꯗꯒꯤ ꯑꯗꯨ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯑꯩꯗꯤ ꯃꯀꯣꯛꯁꯦ ꯏꯟꯖꯔꯒꯦ ꯃꯌꯥꯝ ꯃꯀꯣꯛꯇ ꯏꯟꯖꯔꯒꯦꯀꯣ ꯁꯤ ꯉꯥꯅꯨ ꯃꯀꯣꯛꯅꯤꯇꯣ ꯑꯩꯗꯤ ꯀꯩ ꯌꯥꯎꯔꯦ ꯁꯤ ꯌꯥꯎꯔꯦ ꯃꯌꯥꯝꯁꯤꯅ ꯃꯌꯥꯝꯒꯤ ꯅꯪ ꯆꯥꯗ ꯀꯨꯏꯔꯕ ꯍꯥꯎ ꯅꯪ ꯆꯥꯗꯕ ꯀꯨꯏꯔꯦ ꯃꯌꯥꯝ ꯀꯣ ꯑꯕꯦꯅ ꯉꯥꯅꯨ ꯆꯥꯁꯦ ꯀꯨꯏꯔꯦꯕ ꯑꯗꯨꯒ ꯑꯩꯒꯤ ꯐꯦꯟ ꯃꯌꯥꯝꯗꯒꯤ ꯉꯥꯅꯨ ꯆꯥꯕꯤꯔꯁꯨ ꯍꯥꯏꯕꯁꯨ ꯌꯥꯝꯃꯦꯕ ꯑꯗ ꯁꯨꯝ ꯑꯩꯅ ꯂꯥꯏꯔꯕ ꯑꯣꯏꯕꯗꯣ ꯑꯗꯨꯅ ꯑꯕꯦ ꯄꯤꯖ ꯁꯨꯡꯉꯝ ꯉꯝꯗꯕ ꯉꯁꯤꯗꯤ ꯄꯤꯖꯔꯒꯦꯅ ꯑꯩꯁꯦ ꯕꯥꯏ ꯃꯤꯁ ꯑꯃ ꯇꯧꯔꯒ ꯄꯤꯖꯕꯅꯦꯕ ꯑꯗꯣ ꯑꯕꯦ ꯀꯌꯥꯝ ꯆꯥꯃ ꯌꯦꯡꯁꯦꯕ ꯁꯤꯅ ꯃꯌꯥꯡ ꯃꯇꯣꯟ ꯍꯧꯖꯤꯛꯇꯤ ꯃꯈꯟꯅꯤꯀꯣ ꯌꯦꯟꯒ ꯉꯥꯅꯨꯒꯗꯤ ꯃꯥꯟꯅꯔꯣꯏ ꯅꯪ ꯀꯔꯤꯁꯦ ꯆꯥꯅꯤꯡꯗ ꯑꯗꯨꯗꯤ ꯆꯥꯅꯤꯡꯗꯦ ꯆꯥꯅꯤꯡꯉꯦ ꯀꯔꯤꯁꯦ ꯆꯥꯅꯤꯡꯉꯦ ꯃꯌꯥꯝ ꯑꯕꯦꯁꯤ ꯀꯔꯤꯗ ꯆꯥꯅꯤꯡ ꯀꯔꯤꯗ ꯌꯥꯎꯕ꯭ꯔ ꯌꯦꯡꯒꯦꯀꯣ ꯑꯩꯒꯤꯗꯤ ꯌꯥꯎ ꯁꯥ ꯑꯣꯀꯦ ꯌꯥꯎꯔꯝꯃꯦꯀꯣ ꯑꯗꯣ ꯊꯦꯡꯅꯗꯕꯤꯗ ꯁꯤꯅ ꯑꯩ ꯅꯨꯡꯁꯤꯕꯒꯤꯀꯣ ꯂꯥꯟꯅ ꯈꯟꯗꯕꯤ ꯑꯕꯦꯅ ꯆꯥꯕꯁꯦ ꯑꯩꯉꯣꯟꯗ ꯏꯟꯖꯥꯇꯤꯀꯣ ꯀꯔꯤ ꯌꯥꯁꯦ ꯑꯩꯉꯣꯟꯗ ꯇꯥ ꯂꯩꯔꯝꯕꯅꯦꯕ ꯑꯗꯨ ꯃꯤꯅꯗꯤ ꯌꯥꯝ ꯍꯥꯏ ꯅꯇꯩ ꯅꯥꯎ ꯀꯃꯥꯏꯅ ꯆꯥꯛ ꯆꯥꯏꯅꯣ ꯈꯣꯠꯂꯤ ꯋꯥꯍꯩ ꯃꯌꯥꯝ ꯍꯥꯏꯔꯕ ꯍꯣꯏ ꯊꯦꯡꯅꯗꯦ ꯃꯌꯥꯝꯁꯨ ꯎꯕꯤꯔꯝꯒꯅꯤ ꯁꯦꯄꯔꯦꯠ ꯑꯃ ꯅꯥꯔꯒ ꯆꯥꯃꯤꯟꯅꯔꯤꯁꯦ hoi một tuần để rồi một con sao ạ voilà 찡감돼요? 찡감돼요? 이거 할래? 이거는 재밌네 얘는 배우 뭐래? 깔려도 아니 어디 마히네 하고 nó chứ ở bên đây thuồng đấy nè ở đây một cái tha mà đó màu xa lắm không 오늘 몇 봐. 하고 싶으면 더 카라 비디오 다 같은 거 마음이 깽노다.
ꯑꯩ ꯁꯨꯝ ꯁꯪꯉꯝꯗ ꯂꯩꯕ ꯑꯩꯁꯨ ꯊꯕꯛ ꯆꯠꯄ ꯑꯗꯨꯅ ꯑꯩꯁꯨ ꯊꯕꯛꯁꯨ ꯌꯨꯝꯗ ꯄꯥꯛ ꯂꯩꯇꯦꯕꯀꯣ ꯍꯟꯗꯛꯇꯤ ꯑꯗꯨꯅ ꯀꯩ ꯍꯥꯏꯅꯤꯗ ꯁꯨꯝ ꯚꯤꯗꯤꯑꯣ ꯀꯩꯀꯩ ꯁꯦꯝꯕꯗꯣ ꯑꯩ ꯌꯨꯝꯗ ꯂꯩꯇ꯭ꯔꯕꯅꯤ ꯁꯦꯝꯕ ꯉꯝꯗ꯭ꯔꯦ ꯑꯕꯦꯁꯨ ꯉꯝꯗ ꯂꯩꯔꯦ ꯑꯗꯩ ꯏꯃꯥ ꯍꯣꯏ ꯀꯩ ꯃꯣꯏ ꯑꯕꯦꯒꯤ ꯃꯇꯦꯡ ꯇꯧ ꯂꯩꯔꯕꯅꯤꯅ ꯑꯩ ꯄꯩꯁꯥ ꯇꯥꯟꯗ ꯌꯥꯗꯦ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣꯁꯦ ꯈꯔ ꯅꯪꯉꯦꯕꯀꯣ ꯅꯪꯉꯁꯨ ꯐꯅ ꯍꯥꯏꯔꯁꯨ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯨꯗꯤ ꯑꯩ ꯅꯤꯡꯊꯤꯅꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯅ ꯐꯅ ꯋꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯐꯅ ꯆꯔꯥ ꯍꯦꯜꯂꯒꯁꯨ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯤ ꯄꯣꯠꯇꯤ ꯑꯩꯈꯣꯏ ꯊꯨꯡꯗ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯉꯁꯤ ꯑꯩꯈꯣꯏ ꯁꯤ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯩꯁꯨ ꯂꯩꯖꯔ ꯇꯧꯕꯗꯤ ꯅꯠꯇꯦꯀꯣ ꯑꯕꯦꯁꯨ ꯌꯥꯝ ꯆꯥꯅꯤꯡꯕꯗ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯍꯥꯏꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯉꯥꯅꯨ ꯃꯨꯛꯕꯥꯡ ꯇꯧꯔꯣ ꯉꯥꯅꯨ ꯃꯨꯛꯕꯥꯡ ꯇꯧꯔꯣ ꯍꯥꯏꯔꯦ ꯉꯁꯤꯁꯦ ꯑꯩ ꯃꯩꯁꯤꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯟꯗꯛꯇꯤ ꯃꯈꯜ ꯉꯥꯏꯈꯣ ꯏꯔꯣꯝꯕ ꯆꯥꯗꯦ ꯏꯔꯣꯝꯕꯁꯦ ꯐꯖꯅ ꯆꯥ ꯁꯣꯏꯕꯨꯝ ꯃꯣꯔꯣꯛꯇꯤ ꯈꯔ ꯌꯧꯗꯣꯏ ꯍꯤꯟꯖꯥꯡ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯁꯥꯅ ꯊꯣꯡꯕꯅꯤꯅ ꯃꯁꯥꯅ ꯍꯥꯎꯋꯦ ꯍꯥꯏꯔꯛꯀꯅꯤꯉꯣ ꯑꯗꯨꯗꯤ ꯍꯥꯎꯇꯦ ꯑꯩꯁꯨ ꯍꯥꯎꯇꯦ ꯍꯥꯎꯇꯦ ꯍꯥꯎꯇ꯭ꯔꯗꯤ ꯆꯥꯔꯣ ꯍꯥꯎꯗꯤ ꯍꯥꯎꯇꯦꯀꯣ ꯑꯗꯣ ꯇꯛꯈꯥꯏꯌꯦ ꯍꯌꯦꯡꯋꯥꯏ ꯅꯤꯡꯊꯝꯊꯥꯒꯤ ꯌꯥꯝ ꯏꯪꯉꯛꯄ ꯃꯇꯝ ꯍꯪꯒꯥꯝꯒ ꯄꯦꯔꯦ ꯀꯥꯔꯛꯄ ꯃꯇꯝꯗꯣ ꯑꯗꯨꯗ ꯑꯃꯨꯛꯀ ꯑꯣꯛꯀ ꯄꯦꯔꯦꯒ ꯑꯗꯨ ꯍꯥꯏꯋꯥꯅꯦ ꯑꯩꯈꯣꯏ ꯁꯣꯏꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯐꯦꯟ ꯃꯌꯥꯝ ꯑꯃ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯌꯥꯎꯔꯤꯀꯣ ꯃꯣꯏ ꯈꯟꯗ ꯌꯥꯗꯦ ꯑꯗꯨ ꯃꯌꯥꯝ ꯀꯣ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯁꯤꯗꯤ ꯃꯌꯥꯝꯒꯤꯅꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯌꯥꯝ ꯁꯟꯖꯥꯁꯨ ꯌꯥꯎꯁꯤꯗꯤ ꯃꯌꯥꯝ ꯀꯣ ꯃꯌꯥꯝ ꯀꯣ ꯑꯩꯈꯣꯏꯅ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯄꯣꯛꯆꯔꯨꯔꯒꯁꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯌꯥꯎꯕꯤꯔꯤ ꯑꯗꯒꯤ ꯐꯦꯟ ꯃꯌꯥꯝꯁꯨ ꯌꯥꯎꯕꯤꯔꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯟ ꯆꯥꯗꯕ ꯃꯌꯥꯝꯁꯨ ꯌꯥꯎꯕꯤꯔꯤ ꯑꯁꯤꯗꯤ ꯃꯌꯥꯝꯅꯁꯨ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨꯀꯣ ꯑꯗꯣ ꯃꯊꯪꯒꯤ ꯃꯨꯛꯕꯥꯡꯗꯗꯤ ꯍꯪꯒꯥꯝ ꯄꯤꯔꯦꯒ ꯑꯣꯛ ꯑꯣꯏꯅ ꯄꯨꯔ ꯂꯥꯛꯑꯒꯦꯕ ꯑꯗꯨꯒ ꯍꯦꯛ ꯃꯊꯪꯗꯅ ꯀꯔꯤ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯁꯟꯁꯥꯁꯦ ꯐꯖꯅ ꯐꯨꯜꯂꯒ ꯑꯗꯣ ꯑꯕꯦꯁꯨ ꯂꯣꯏ ꯆꯥꯔꯝꯃꯤꯀꯣ ꯍꯥꯟꯅ ꯆꯥꯔꯝꯗꯅ ꯑꯩꯅ ꯅꯟꯅ ꯄꯤꯖꯔꯝꯃꯤ ꯉꯥꯒ ꯌꯦꯟꯒ ꯂꯣꯏꯔꯦ ꯀꯣ ꯍꯧꯖꯤꯛ ꯆꯥꯔꯤꯁꯦ ꯑꯩ ꯑꯕꯦ ꯀꯩꯅꯣ ꯍꯥꯏꯕꯤꯒꯦꯕ ꯑꯕꯦꯁꯨ ꯇꯥꯔ ꯈꯪꯅꯤꯕꯀꯣ ꯑꯗꯣ ꯑꯕꯦꯁꯦ ꯃꯥ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯉꯩꯗꯅꯦ ꯃꯥꯁꯦ ꯑꯣꯡꯂꯤ ꯆꯥꯔꯤꯁꯦ ꯉꯥꯒ ꯌꯦꯟ ꯈꯛꯇꯅꯦꯕ ꯑꯗꯨꯁꯨ ꯕꯣꯏꯂꯔ ꯃꯩꯇꯩ ꯌꯦꯟꯃꯨꯛ ꯆꯥꯔꯛꯇꯦꯕ ꯑꯩꯅꯅꯦ ꯑꯕꯦꯁ ꯄꯤꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯗ ꯁꯨꯝ ꯅꯨꯡꯁꯤꯕꯗꯣ ꯑꯩ ꯅꯥꯛꯇ ꯂꯩꯔꯝꯃꯤꯅ ꯑꯍꯥꯎ ꯄꯤꯖꯅꯤꯡꯗꯅ ꯑꯗꯨꯁꯨ ꯍꯩ ꯑꯩ ꯑꯃ ꯃꯌꯥꯝ ꯆꯠꯂꯨꯔꯁꯨ ꯃꯇꯝ ꯃꯌꯥꯝ ꯂꯩꯀꯣ ꯑꯗꯣ ꯑꯕꯦꯁꯦ ꯑꯍꯥꯟꯕꯗ ꯑꯣꯛ ꯆꯥꯛ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯍꯧꯖꯤꯛꯁꯤ ꯃꯥ ꯑꯣꯛ ꯀꯟꯅ ꯇꯛꯈꯥꯏꯔꯤꯁꯦꯀꯣ ꯑꯣꯛ ꯆꯥ ꯌꯥꯗꯦꯕ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯋꯤ ꯈꯪꯕ꯭ꯔꯥ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯕꯗ ꯑꯁꯤꯒꯤ ꯃꯌꯥꯝ ꯑꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯌꯦꯟ ꯃꯇꯨꯝ ꯃꯥꯟꯗ꯭ꯔꯥ ꯑꯣꯛ ꯊꯣꯡꯕꯒꯤ ꯁꯨꯝ ꯀꯩ ꯃꯌꯥꯝ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨꯀꯣ ꯀꯦꯞꯁꯣꯟꯗꯤ ꯅꯠꯇꯕꯤ ꯑꯣꯛꯀꯤ ꯃꯁꯟꯗꯣ ꯑꯗꯨ ꯌꯦꯟ ꯊꯣꯡꯕ ꯌꯥꯔ ꯄꯤꯖꯕ ꯃꯥꯁꯦ ꯍꯥꯎꯋꯦꯕ ꯆꯥꯕꯤꯅꯦꯕ ꯑꯗꯩꯗꯤ ꯀꯦꯞꯁꯣꯟꯁꯦ ꯃꯊꯛꯀꯤ ꯂꯧꯊꯣꯛꯑꯦꯗꯅ ꯑꯉꯧꯕꯒꯤ ꯁꯔꯨꯛꯇꯣ ꯌꯥꯎꯔꯒ ꯑꯂꯨ ꯁꯥꯔ ꯄꯤꯁꯤꯟꯕ ꯃꯥꯁꯦ ꯆꯥꯕꯤꯅꯦꯕ ꯈꯪꯗꯕꯤꯗ ꯑꯗꯨꯗꯩ ꯃꯍꯥꯎꯁꯦ ꯈꯪꯗꯣꯛꯑꯦꯗꯅ ꯈꯪꯕꯗꯩꯗꯤ ꯑꯩ ꯅꯣꯡꯃ ꯍꯥꯏꯔꯦ ꯑꯩꯗꯤ ꯃꯥ ꯁꯥꯎꯔꯛꯇꯣ ꯃꯥꯜꯂꯨꯔꯦꯕ ꯅꯪ ꯆꯥꯏ ꯑꯣꯛꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏꯔꯦꯀꯣ ꯄꯤꯛꯅꯤꯅ ꯑꯗꯨ ꯃꯥꯅꯦ ꯑꯁ ꯍꯥꯎꯋꯦ ꯑꯗꯨ ꯇꯛꯈꯥꯏꯔꯛꯄꯤꯅꯦꯕ ꯑꯩꯅ ꯄꯤꯖꯕ ꯇꯧꯕꯗ ꯍꯦꯟꯅ ꯇꯛꯈꯥꯏꯔꯛꯄꯤꯅꯦꯕ ꯑꯗꯨꯏ ꯃꯇꯝꯗ ꯀꯃꯥꯏꯅ ꯇꯧꯋꯤ ꯈꯪꯕ꯭ꯔꯥ ꯑꯃꯨꯛ ꯁꯟꯁꯤ ꯆꯥꯎ ꯌꯥꯗꯕꯤꯅꯦꯕ ꯁꯟꯁꯤꯅ ꯑꯩ ꯏꯃꯥꯟꯅꯕ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯏꯃꯥꯟꯅꯕ ꯃꯨꯁꯂꯤꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝꯕꯨꯗꯤ ꯂꯩꯌꯦ ꯑꯗꯣ ꯃꯥꯅꯅꯦ ꯑꯣꯛ ꯆꯥꯔꯦ ꯃꯌꯥꯝ ꯅꯣꯛꯅꯤꯡꯕ ꯍꯥꯏꯔꯒꯦ ꯑꯣꯛꯁꯤ ꯆꯥꯔꯦ ꯈꯪꯉꯦ ꯁꯟꯗꯤ ꯑꯃꯨꯛ ꯐꯅꯌꯥꯝ ꯀꯨꯏꯅ ꯆꯥꯗꯦꯕ ꯑꯗꯨꯒꯅꯦ ꯑꯩꯅꯦ ꯃꯥ ꯍꯥꯏꯅꯦ ꯉꯁꯤꯗꯤ ꯑꯣꯛ ꯂꯩꯔꯨꯒꯦꯅ ꯍꯥꯏ ꯆꯠꯈ꯭ರೆ ꯊꯣꯡꯉꯦ ꯑꯣꯛꯁꯤ ꯆꯥꯕ ꯍꯧꯅꯔꯦꯀꯣ ꯑꯣꯛꯁꯤ ꯆꯥꯕ ꯍꯧꯀꯥꯟꯗ ꯑꯩꯈꯣꯏ ꯏꯇꯩ ꯑꯃ ꯀꯧꯕ ꯗꯗꯥꯅ ꯂꯥꯎ ꯍꯤꯟꯖꯥꯡ ꯃꯍꯥꯎ ꯌꯦꯡꯁꯦꯅ ꯀꯧꯕ ꯑꯗ
ꯑꯩꯗꯤ ꯑꯣꯛꯅꯤ ꯁꯟꯅꯤ ꯀꯩꯝ ꯈꯪꯗꯦꯕ ꯆꯥꯕꯗꯤ ꯍꯧꯅ ꯏꯇꯩꯗꯨꯅ ꯀꯥꯏꯗꯩꯅꯣꯅ ꯍꯥꯏꯕ ꯃꯣꯏꯗꯤ ꯈꯪꯉꯝꯃꯤꯗꯣ ꯎꯕꯗ ꯑꯣꯛꯅꯦꯅ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯍꯥꯏꯔꯒ ꯂꯩꯕ ꯆꯠꯈꯤꯕꯅꯤꯀꯣ ꯑꯗꯨꯗ ꯃꯥꯅꯅꯦ ꯀꯩ ꯍꯥꯏꯔꯛꯀꯦꯕ ꯑꯣꯖꯥꯅ ꯀꯩ ꯈꯨꯝꯃꯛꯀꯦꯕ ꯑꯁ ꯉꯁꯥꯏ ꯖꯍꯤꯔꯗꯩ ꯈꯔ ꯂꯧꯔꯛꯄꯅꯦ ꯑꯩꯅ ꯆꯞꯂꯦꯕ ꯑꯦ ꯅꯪꯒꯤ ꯑꯣꯛꯁꯤꯗꯤ ꯖꯍꯤꯔꯗꯒꯤ ꯃꯌꯥꯝ ꯂꯥꯟ ꯈꯟꯕꯤꯅꯨꯀꯣ ꯍꯥꯏꯗꯤ ꯃꯥ ꯍꯥꯏꯐꯦꯠ ꯀꯩꯅꯣ ꯇꯧꯅꯕ ꯍꯥꯏꯇꯥꯔꯦ ꯑꯣꯛꯅꯦꯗ ꯆꯥꯔꯤꯕ ꯁꯟꯗꯣ ꯃꯥ ꯑꯣꯛꯅꯤ ꯄꯤꯖꯕꯅꯦꯕ ꯍꯥꯏꯗꯤ ꯃꯨꯁꯂꯤꯝꯁꯤꯡ ꯌꯥꯎꯔꯗꯤ ꯍꯦꯛ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯗꯤ ꯏꯃꯥꯟꯅꯕ ꯊꯦꯡꯅꯔꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯕꯥ ꯑꯗꯨ ꯑꯩꯗꯤ ꯈꯪꯗꯕꯩꯅꯦ ꯍꯥꯏꯕ ꯆꯨꯝꯅ ꯑꯩꯅ ꯑꯕꯦ ꯆꯥ ꯌꯥꯅꯕꯒꯤ ꯀꯗꯔꯅꯦꯕ ꯇꯧꯔꯤꯁꯦ ꯆꯥꯗꯦ ꯅꯣꯡꯉꯥꯜꯂꯒꯗꯤ ꯏꯁ ꯇꯛꯈꯥꯏꯔꯛꯄꯁꯤꯗꯤ ꯑꯩ ꯅꯨꯡꯉꯥꯏꯔꯒ ꯖꯩꯒꯤ ꯃꯥꯡꯗꯤ ꯀꯥꯏꯕꯤꯅꯦꯃꯦ ꯖꯩꯈꯣꯏ ꯁꯨꯝ ꯆꯠꯂꯦꯀꯣ ꯁꯟꯁꯤꯗ ꯆꯥꯕ ꯆꯥꯛ ꯁꯨꯡꯌꯥ ꯇꯧ ꯖꯩꯅ ꯆꯥꯛ ꯀꯧꯕꯗ ꯑꯝꯇ ꯑꯩ ꯁꯦꯡꯅ ꯍꯥꯏꯔꯕꯀꯣ ꯏꯃꯥꯟꯅꯕꯤ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯁꯟꯗꯤ ꯀꯩꯅꯣꯗꯩ ꯆꯥꯗꯣꯏꯅꯤ ꯐꯖꯅ ꯆꯥꯗꯣꯏꯅꯤ ꯑꯕꯦꯝꯃ ꯃꯤꯔꯣꯟꯕꯗꯒꯤ ꯑꯣꯛꯄꯨꯗꯤ ꯃꯃꯥꯡꯗꯒꯤ ꯁꯨꯝ ꯄꯤꯖꯔ ꯑꯩ ꯁꯦꯡꯅ ꯍꯥꯏꯔꯕꯀꯣ ꯑꯣ ꯃꯌꯥꯝꯁꯨ ꯂꯩꯀꯣ ꯖꯍꯔꯤꯁꯦ ꯌꯥꯝ ꯁꯉꯥꯏꯐꯝꯗꯩꯅꯦꯕ ꯁꯉꯥꯏꯐꯝ ꯅꯨꯡꯐꯧꯗꯒꯤ ꯖꯍꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯋꯦ ꯑꯩꯁꯨ ꯅꯨꯡꯁꯤꯀꯣ ꯑꯩꯈꯣꯏꯅ ꯃꯥꯗꯤ ꯑꯩꯈꯣꯏ ꯋꯥꯔ ꯃꯇꯝꯗꯁꯨꯅꯦ ꯖꯍꯔꯤꯗꯤ ꯃꯇꯦꯡ ꯃꯌꯥꯝ ꯄꯥꯡꯕꯤꯌꯦꯕ ꯑꯗꯩ ꯃꯇꯦꯡ ꯄꯥꯡꯕ ꯈꯛꯇꯁꯨ ꯅꯠꯇꯕ ꯃꯤꯒꯗꯤ ꯑꯇꯩ ꯃꯃꯥꯟꯅꯕꯗꯤ ꯊꯣꯏꯅ ꯏꯃꯥꯟꯅꯕ ꯃꯌꯥꯝꯁꯨ ꯈꯪꯉꯦ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨꯅꯦ ꯖꯍꯔꯗꯤꯅꯦ ꯏꯕꯥꯏ ꯑꯗꯨꯅꯦ ꯁꯤꯅꯦ ꯍꯥꯏꯔꯁꯨꯅꯦ ꯑꯩꯅ ꯃꯤꯠꯇꯩ ꯄꯤ ꯑꯃ ꯇꯥꯔꯒꯗꯤꯅꯦ ꯃꯥꯅ ꯇꯛ ꯈꯨꯜꯂꯒ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯅꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯃꯤ ꯄꯤ ꯇꯥ ꯌꯥꯗꯦ ꯍꯥꯏꯗꯤ ꯙꯔꯃ ꯃꯥꯟꯅꯗ꯭ꯔꯒꯁꯨ ꯑꯃ ꯇꯧꯔꯒꯁꯨ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯊꯤꯅ ꯃꯔꯨ ꯑꯣꯏꯌꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒ ꯉꯁꯤ ꯅꯨꯡꯁꯤꯅꯔꯛꯇꯕꯗꯒꯤꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯀꯥꯡꯈꯣꯡ ꯆꯥꯏꯔꯒ ꯉꯁꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯦ ꯂꯩꯔꯤꯁꯤꯡꯁꯦ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯁꯦꯡꯅ ꯍꯥꯏꯔꯕꯅꯤꯅ ꯖꯍꯔꯗꯤ ꯌꯥꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯃꯥꯟꯅꯗ꯭ꯔꯁꯨꯅꯦ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯒꯨꯝꯅ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯏꯅꯥꯎꯒꯨꯝ ꯈꯜꯂꯦꯕ ꯃꯥ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯋꯥꯔ ꯃꯇꯝ ꯆꯤꯔ ꯃꯇꯝꯗꯅꯦ ꯑꯩꯒꯤꯗꯃꯛꯇ ꯃꯥꯅ ꯂꯦꯞꯄꯤꯈꯤꯕ ꯃꯌꯥꯝ ꯂꯩꯌꯦꯕ ꯉꯁꯤꯕꯨ ꯖꯍꯔꯤꯁꯨ ꯑꯩ ꯀꯥꯎꯕ ꯉꯝꯗꯦꯀꯣ ꯑꯕꯦꯁꯦ ꯃꯨꯁꯂꯤꯝꯅꯤ ꯑꯩꯒꯤ ꯖꯍꯔꯤꯁꯤꯅ ꯑꯕꯦꯁꯦ ꯑꯕꯦꯒ ꯑꯩꯒ ꯆꯥꯛ ꯀꯧꯔꯒꯅꯦ ꯃꯣꯏꯗ ꯁꯟ ꯊꯣꯡꯕ ꯆꯥꯔꯤꯅꯤ ꯑꯗꯣ ꯃꯣꯏꯁꯨ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯨꯁꯂꯤꯝ ꯆꯥꯛꯁꯤꯡꯅ ꯍꯪꯒꯣꯏꯈꯤꯗ꯭ꯔꯥ ꯀꯥꯏꯅ ꯄꯥꯈꯠꯆꯕ ꯑꯩꯈꯣꯏꯗꯤ ꯈꯪꯗꯕ ꯅꯠꯇꯦ ꯈꯪꯉꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯈꯟꯗꯦꯕ ꯑꯗꯨꯒ ꯑꯕꯦꯒ ꯏꯕꯥꯅꯤꯁꯦ ꯐꯖꯅ ꯆꯥꯔ ꯂꯥꯛꯑꯦ ꯑꯗꯣ ꯃꯤꯀꯨꯞꯇꯨꯗꯅꯦ ꯆꯥꯗꯤ ꯆꯥꯔꯛꯑꯦꯀꯣ ꯃꯤꯀꯨꯞꯇꯨꯗ ꯊꯃꯣꯏꯁꯤꯗꯗꯤꯅꯦ ꯃꯤꯇꯩ ꯄꯤ ꯇꯥꯏ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏ ꯙꯔꯃ ꯃꯥꯟꯅꯗ꯭ꯔꯒꯁꯨ ꯑꯃ ꯇꯧꯗ꯭ꯔꯒꯁꯨ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕꯁꯦ ꯃꯤꯅꯨꯡꯁꯤꯗꯨ ꯈꯛꯇ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯥ ꯑꯕꯦ ꯌꯨꯝꯗ ꯌꯧꯔꯒ ꯃꯃꯥꯅ ꯇꯝꯃꯦ ꯖꯍꯔꯒꯤ ꯃꯤꯅꯨꯡꯁꯤꯁꯤꯗꯤ ꯙꯔꯃꯒꯤ ꯈꯛꯇꯁꯨ ꯅꯠꯇꯦ ꯑꯁꯤꯒꯤ ꯙꯔꯃꯁꯤꯗꯤ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕ ꯄꯣꯠꯁꯤ ꯃꯌꯥꯝ ꯂꯩꯌꯦꯅ ꯃꯥ ꯍꯥꯏꯈꯤꯕ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯊꯤꯅ ꯐꯩ ꯃꯤꯅ ꯐꯠꯇꯕꯗꯤ ꯈꯜꯂꯝꯕ ꯌꯥꯏꯀꯣ ꯑꯗꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯗꯤ ꯌꯥꯝ ꯊꯤꯅ ꯐꯩꯌꯦꯕ ꯃꯥꯁꯤ ꯅꯣꯡꯃꯗꯤ ꯑꯩ ꯆꯥꯛ ꯀꯧꯗꯣꯏꯅꯤ ꯃꯌꯥꯝ ꯆꯥꯛꯁꯦ ꯑꯕꯦꯅ ꯈꯔ ꯇꯛꯈꯥꯏꯔꯦ ꯇꯧꯕꯕꯨꯗꯤ ꯑꯩꯈꯣꯏ ꯑꯕꯦꯅꯀꯣ ꯆꯥꯁꯤꯅ ꯃꯤ ꯑꯅꯤꯒꯤ ꯏꯟꯅꯕꯒꯤ ꯑꯩꯒꯤ ꯃꯥꯒꯤ ꯃꯌꯥ ꯄꯣꯠ ꯆꯥꯏ ꯑꯗꯨꯅ ꯁꯨꯛꯇ ꯆꯥꯎꯔꯛꯏꯗꯣ ꯑꯩꯗꯤ ꯁꯨꯛ ꯆꯥꯎꯔꯛꯏꯗꯣ ꯆꯥꯕꯅꯦ ꯅꯪ ꯆꯥꯗꯣ ꯃꯤ ꯑꯅꯤꯒꯤ ꯑꯩꯅ ꯃꯤ ꯑꯃꯒꯤ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯦ ꯁꯨꯛ ꯆꯥꯎꯔꯛꯑꯦ ꯃꯌꯥꯝ ꯀꯩ ꯈꯪꯕ꯭ꯔꯥ ꯀꯃꯦꯟꯗ ꯀꯩ ꯍꯥꯏꯕ꯭ꯔꯥ ꯏꯕꯥꯅꯤꯁꯦ ꯅꯆꯥ ꯀꯌꯥ ꯄꯣꯛꯇꯣꯏꯅꯣꯌꯦ ꯀꯔꯤꯅ ꯈꯨꯝꯗꯣꯏꯅꯣꯕ ꯑꯃ ꯑꯅꯤ ꯂꯩꯐꯝꯐꯥꯎ ꯂꯩꯇ ꯀꯥꯟꯁꯤꯗ ꯍꯌꯦꯡ ꯃꯌꯥꯝ ꯄꯣꯛꯊꯣꯛꯑꯒ ꯂꯩꯐꯝ ꯂꯩꯇꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯗꯤ ꯄꯣꯛꯄꯗꯤ ꯅꯪ ꯉꯝꯒꯅꯤꯗꯅ ꯉꯝꯗꯤ ꯉꯝꯃꯣꯏꯗ꯭ꯔꯥ ꯃꯤꯒꯤ ꯂꯝ ꯂꯧꯒꯦ ꯍꯥꯏꯔꯛꯑꯣꯏꯗ꯭ꯔꯣ ꯑꯗꯣ ꯄꯣꯛꯄꯗꯤ ꯅꯪ ꯉꯝꯗꯧ ꯅꯠꯇ꯭ꯔꯥ ꯉꯝꯗꯤ ꯉꯝꯃꯣꯏꯗ꯭ꯔꯕ ꯄꯣꯛ ꯍꯌꯦꯡ ꯂꯩꯐꯝ ꯂꯩꯔꯣꯏꯗꯕꯗꯣ ꯑꯗꯨ ꯉꯝꯗꯤ ꯉꯝꯃꯔꯣꯏꯗ꯭ꯔꯕ ꯉꯝꯗ꯭ꯔꯕ ꯍꯥꯏꯔꯣ ꯉꯝꯃꯣꯏ ꯉꯝꯃꯣꯏ ꯌꯥꯔꯦ ꯀꯩꯒꯤ ꯉꯝꯃꯣꯏꯗ꯭ꯔꯤꯕ ꯑꯩ ꯀꯔꯝ ꯄꯣꯛꯇ ꯈꯜꯂꯤꯒꯦ ꯅꯪꯒꯤ ꯄꯣꯛꯇ ꯈꯪꯗ꯭ꯔꯤꯕ ꯍꯌꯦꯡ ꯑꯉꯥꯡ ꯌꯥꯝꯕꯒ ꯋꯥ ꯌꯥꯝꯅꯕ ꯊꯕꯛ ꯀꯌꯥ ꯄꯣꯛꯇꯣꯏꯕ ꯍꯥꯏꯔꯣ ꯑꯗꯨꯗꯤ ꯍꯥꯏꯗꯣꯛꯑꯣ ꯑꯗꯨ ꯍꯥꯏꯗꯣꯛ ꯌꯥꯕ꯭ꯔꯥ ꯉꯥꯅꯨ ꯆꯥꯕꯁꯤ ꯆꯩꯔꯨꯡ ꯂꯣꯏ ꯅꯥꯏ ꯁꯨꯝ ꯇꯝ ꯇꯧꯔꯛꯀꯦ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕꯀꯣ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕꯁꯦ ꯕꯕꯥꯅ ꯆꯥꯗ꯭ꯔꯤꯉꯩꯗ ꯃꯣꯔꯣꯛ ꯁꯥꯒꯟꯗꯕꯗꯣ ꯑꯩꯅ ꯃꯣꯔꯣꯛ ꯍꯥꯟꯅ ꯑꯦꯔꯦꯟꯖ ꯇꯧꯔ ꯆꯤꯛꯎꯔꯦ ꯑꯩꯁꯦ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕꯗꯤ ꯍꯩꯔꯕꯖꯥꯠꯅꯤ ꯏꯁꯥꯅ ꯊꯛꯂꯗꯤ ꯀꯛꯆꯤꯡ ꯀꯣꯏꯔꯥ ꯌꯧꯕꯅꯦ ꯑꯗꯨꯝ ꯂꯧꯈꯠꯄ ꯁꯨꯝ ꯌꯥꯔꯦꯕ
ꯑꯗꯨ ꯃꯌꯥꯝ ꯍꯥꯏꯕ ꯑꯃ ꯂꯩꯀꯣ ꯐꯅ ꯅꯨꯄꯤ ꯑꯃ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗꯅꯦ ꯆꯒꯦꯝ ꯄꯣꯝꯕ ꯍꯩꯔꯕ ꯑꯗꯨꯗꯤ ꯃꯥꯏ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯦ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏ ꯉꯁꯤꯐꯥꯎ ꯍꯥꯏꯌꯦꯕ ꯆꯒꯦꯝ ꯄꯣꯝꯕ ꯁꯨꯡꯍꯩ ꯍꯩꯇ꯭ꯔꯤꯕ ꯀꯥꯏꯗꯒꯤ ꯑꯗꯨꯗꯤ ꯍꯩꯇꯕ ꯅꯠꯇꯦ ꯆꯥꯗꯕꯅꯤ ꯕꯕꯥꯗꯤ ꯍꯋꯥꯏꯖꯥꯔ ꯀꯔꯤ ꯆꯥ ꯌꯥꯗꯕꯅꯤꯅ ꯑꯗꯣ ꯑꯩꯗꯤ ꯆꯒꯦꯝ ꯄꯣꯝꯕꯗꯤ ꯂꯥꯏꯗꯅ ꯄꯥꯜꯂꯛꯄꯗ ꯁꯣꯏꯒ ꯏꯔꯣꯝꯕꯒ ꯊꯣꯡꯉꯒ ꯍꯩ ꯂꯥꯛꯑꯦ ꯑꯗꯨꯒꯅꯦ ꯆꯥꯛ ꯑꯕꯦꯅꯅꯦ ꯊꯣꯡꯕ ꯍꯩꯇꯦ ꯑꯩ ꯅꯨꯡꯉꯥꯏꯕ ꯀꯥꯏꯅ ꯍꯥꯏꯕꯤꯒꯦꯀꯣ ꯑꯩꯈꯣꯏ ꯑꯕꯦꯅꯅꯦ ꯂꯨꯍꯣꯡꯕ ꯅꯨꯡꯉꯥꯏꯕꯗꯅꯦ ꯃꯥꯏꯔꯦꯟ ꯊꯣꯡꯕꯅ ꯄꯤꯕ ꯏꯃꯥꯅ ꯃꯥꯁꯦ ꯆꯥꯛ ꯌꯦꯟ ꯊꯣꯡꯕ ꯍꯩꯇꯦꯕꯀꯣ ꯃꯥꯁꯦ ꯌꯨꯝꯗꯅꯦ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯦꯗꯅ ꯃꯥꯏꯔꯦꯟ ꯊꯣꯡ ꯀꯃꯥꯏꯅ ꯊꯣꯡꯕ ꯀꯃꯥꯏꯅ ꯁꯣꯏꯕ꯭ꯔꯥ ꯍꯪꯅꯔꯝꯃꯤꯅꯦ ꯑꯗꯣ ꯑꯩꯅ ꯐꯥꯕꯤꯅꯦꯕ ꯂꯨꯍꯣꯡ ꯍꯦꯛ ꯅꯨꯡꯉꯥꯏꯕꯗꯅꯤꯀꯣ ꯕꯕꯥꯅ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯃꯥꯏꯔꯦꯟ ꯌꯥꯝ ꯄꯥꯝꯃꯦꯕ ꯃꯥꯏꯔꯦꯟ ꯊꯣꯡꯕꯅ ꯃꯥꯏꯔꯦꯟꯁꯦ ꯄꯤꯁꯤꯜꯂꯝꯕ ꯃꯧ ꯑꯅꯧꯕꯤꯅꯤ ꯀꯥꯏ ꯃꯥꯗꯤ ꯉꯁꯥꯏ ꯍꯩꯕ ꯁꯥꯅ ꯇꯧꯔꯒ ꯍꯩꯇꯗꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯒ ꯇꯥꯒꯠꯂꯝꯃꯤꯅꯤ ꯃꯣꯏ ꯃꯃꯥ ꯑꯩ ꯃꯥꯏꯔꯦꯟ ꯈꯪꯉꯦ ꯊꯣꯡꯕꯗ ꯍꯥꯏꯔꯒꯅ ꯆꯥꯛ ꯊꯣꯡꯕꯐꯥꯎ ꯍꯩꯇꯗꯅ ꯔꯥꯏꯁ ꯀꯨꯀꯔꯗ ꯆꯥꯛ ꯊꯣꯡꯕꯗ ꯌꯥꯔꯦ ꯇꯥꯃꯣꯅ ꯆꯪꯉꯛꯑꯒ ꯅꯨꯄꯥꯗꯤ ꯀꯣꯛꯊꯣꯡ ꯀꯣꯏꯌꯣ ꯇꯥꯃꯣꯅ ꯆꯪꯉꯒ ꯆꯀꯥ ꯀꯥꯔꯤ ꯆꯥꯛꯁꯦ ꯄꯦꯠꯂꯅꯤ ꯑꯗꯨ ꯇꯧꯔ ꯃꯋꯥ ꯋꯥꯔꯤ ꯁꯥꯟꯅꯩꯗꯅ ꯑꯩ ꯐꯣꯟꯁꯤ ꯅꯝꯕꯔ ꯃꯥꯅ ꯕ꯭ꯂꯣꯛ ꯊꯝꯖꯤꯜꯂꯦ ꯃꯌꯨꯝ ꯆꯠꯂ ꯗꯥꯏꯔꯦꯛ ꯅꯩ ꯇꯦꯟꯕ ꯍꯩꯔ ꯅꯪ ꯂꯧꯕꯨꯛꯇ ꯅꯠꯇ꯭ꯔ ꯑꯩꯅ ꯎꯅꯔꯤꯗꯣ ꯊꯨꯟꯗ ꯀꯥꯎꯕ ꯀꯌꯥ ꯀꯥꯎꯕ ꯇꯥꯏꯅꯦ ꯑꯩꯅ ꯁꯨꯝꯀꯥꯟꯗ ꯃꯊꯥ ꯁꯥꯔꯦ ꯃꯥꯅꯁꯨ ꯕꯣꯜ ꯐꯦꯔꯒ ꯇꯨꯝꯒꯦ ꯇꯧꯔꯒ ꯇꯧ ꯂꯩꯔꯝꯃꯦ ꯑꯩ ꯐꯔꯦ ꯈꯜꯂꯨ ꯑꯩ ꯂꯥꯛꯄꯗꯤ ꯀꯥꯞꯈꯤꯕꯅꯦ ꯑꯩꯁꯦ ꯕ꯭ꯂꯣꯛ ꯄꯤꯕꯗꯨꯗ ꯑꯁꯤꯗꯤ ꯁ꯭ꯀꯨꯜ ꯄꯨꯟꯕꯁꯨ ꯅꯠꯇꯦ ꯍꯜꯂꯛꯄꯗꯨꯗꯤ ꯊꯦꯡꯅꯗꯕ ꯆꯞ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨꯗꯤ ꯃꯉꯣꯟꯗ ꯁꯝꯆꯦꯠ ꯍꯥꯠꯂꯒ ꯏꯔꯨꯖꯔꯨ ꯀꯥꯔꯛꯄ ꯁꯝꯆꯦꯠ ꯍꯥꯠꯂꯦ ꯊꯣꯛꯂꯛꯄꯗ ꯂꯦꯞ ꯂꯩꯔꯝꯃꯦ ꯅꯨꯡꯕꯨ ꯅꯨꯡꯁꯤꯔꯒꯗꯤ ꯃꯩꯅꯨꯡꯗ ꯆꯣꯡꯁꯤꯜꯂ ꯈꯨꯜꯂꯣ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯥ ꯄꯥꯝꯃꯒꯗꯤ ꯂꯩꯍꯧꯗꯣꯏ ꯐꯔꯃꯤ ꯁꯣꯝꯗ ꯅꯤꯅꯦꯗꯤ ꯐꯤ ꯁꯥ ꯂꯩꯔꯝꯃꯦ ꯏꯃꯥꯁꯨ ꯁꯥꯔꯝꯕꯅꯦ ꯏꯃꯥꯅ ꯊꯣꯛꯈꯤꯕ ꯆꯞ ꯆꯥꯅꯈꯤꯕ ꯇꯟꯖꯥꯗꯣ ꯑꯣꯏꯔꯒꯗꯤ ꯇꯟꯖꯥ ꯈꯔ ꯆꯥꯅꯃꯦ ꯑꯩ ꯆꯥꯛ ꯂꯣꯏꯗꯣꯔꯦ ꯉꯝꯇꯦ ꯆꯍꯤ ꯀꯌꯥꯅꯣ ꯆꯍꯤ 4 ꯃꯇꯨꯡꯗꯅꯤ ꯌꯧꯔꯤꯁꯦ ꯑꯗꯨ ꯇꯧꯕꯗꯤ ꯆꯍꯤ ꯐꯥꯗ꯭ꯔꯤ ꯐꯖꯅ ꯃꯌꯥꯝ ꯀꯣ ꯑꯕꯦ ꯃꯐꯩꯅꯦꯕꯀꯣ ꯑꯗꯣ ꯀꯠꯂꯦ ꯑꯩꯅ ꯏꯟꯕꯤꯒꯦ ꯀꯥꯎ ꯑꯕꯦꯅꯦ ꯑꯗꯣ ꯏꯕꯥꯅꯤ ꯁꯦꯄꯔꯦꯠ ꯑꯃꯅꯤꯅ ꯍꯥꯏꯁꯦ ꯑꯗꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯦꯟꯖꯤꯜꯂꯛꯄꯗꯤ ꯌꯥꯗꯦ ꯑꯩꯅ ꯑꯩꯉꯣꯟꯗ ꯄꯤꯗꯤ ꯌꯥꯏ ꯃꯥꯅ ꯑꯩꯉꯣꯟꯗ ꯄꯤꯁꯤꯜꯂꯛꯄꯗꯤ ꯌꯥꯗꯦꯀꯣ ꯑꯗꯣ ꯑꯩꯗꯤ ꯁꯦꯡꯅ ꯉꯝꯗ꯭ꯔꯦꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯩ ꯅꯨꯄꯤ ꯅꯨꯡꯁꯤ ꯌꯥꯅꯤꯅꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯁꯤꯗꯤ ꯏꯊꯟꯇ ꯆꯥꯗꯣꯏꯅꯦꯕ ꯃꯥꯅ ꯑꯅꯤꯒꯤꯅꯦꯕ ꯆꯥꯔꯤꯁꯦ ꯃꯥꯒꯤ ꯑꯃꯒ ꯑꯗꯨꯗꯤ ꯑꯍꯨꯝ ꯑꯃꯨꯛ ꯁꯨꯔꯗꯤ ꯃꯔꯤꯒꯤ ꯆꯥꯗꯣꯏꯅꯦ ꯑꯗꯨ ꯃꯔꯤ ꯆꯥ ꯌꯥꯔꯣꯏ ꯃꯇꯝꯗꯨꯗꯤ ꯑꯃꯗꯗꯤ ꯑꯕꯦꯗꯤ ꯆꯥꯗꯗꯤ ꯌꯥꯗꯦ ꯑꯩꯗꯤ ꯆꯥꯗꯕ ꯀꯣ ꯑꯗꯨꯅ ꯌꯥꯝꯃꯨꯛꯀ ꯆꯤꯛꯂꯣ ꯆꯥꯃꯟꯗꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯒꯤ 3ꯂꯛ ꯍꯥꯏꯕ ꯑꯃ ꯂꯩꯇ꯭ꯔꯥ ꯃꯥꯏꯔꯦꯟ ꯑꯗꯨ ꯅꯪ ꯆꯥꯔꯣ ꯌꯥꯗ꯭ꯔꯥ 오케이 ma'am anh sao được gọi với số có ma'am qua ma'am sẽ gọi ma'am apa video này số ma'am hai video kami sẽ tàu ma'am apa một mà tầm chẳng là anh ma'am xem cho kẻ với bạn này ngầm phốt thực rồi ma'am ấy số xem là rồi web sẽ dài có ಅದು ಖತನ ಓಯ್ಬರಿ ಆದಮ್ನಿನ ಅಬೇಗೆ ಬಾನಿಗೆ ತುಂಗಾನ ಬಿದು ಒಮ್ಮ ಲೈಗಿರಮ್ನಿನ ಯಾದೆ ಮ್ಯಾಮ್ ಅದು ಓಕೆ ಮ್ಯಾಮ್ ಅಪಾಮ ಪೋತ ಹಾಬಿರೋ ಅಬೇಸು ಕನ್ ಸಾರಿ ಸೋಮ್ದ ಐದಿ ngамದ್ರೆ ಅದು ಐ ಜಾದು ಪೋತ ಮಾನ ಸಪಿ ಜಂ ಫೈ ಮರಮ್ದಿ ಕೈಗಿನ ꯑꯩꯗꯤ ꯑꯃꯁꯨ ꯆꯥꯈ꯭ꯔꯕꯅꯤ ꯅꯪ ꯆꯥꯁꯜꯂꯣ ꯍꯥꯏꯅꯤ ꯅꯪꯗꯤ ꯑꯁꯤ ꯃꯌꯥꯝ ꯀꯣ ꯌꯨꯝ ꯄꯥꯜꯂꯕ ꯃꯤꯁꯛꯇꯅ ꯈꯪꯒꯅꯦꯕ ꯅꯨꯄꯤꯗꯤ ꯈꯔ ꯌꯥꯝ ꯄꯤꯖꯅꯤꯡꯒꯅꯦꯕ ꯄꯥꯟꯗꯕ ꯃꯤꯅꯗꯤ ꯀꯩꯁꯨ ꯄꯤꯖꯅꯤꯡꯉꯣꯏꯕ ꯄꯤꯖꯅꯤꯡꯒꯅꯤꯀꯣ ꯈꯤꯇꯪ ꯑꯗꯣ ꯄꯥꯟꯈ꯭ꯔ ꯃꯇꯨꯡꯗ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃ ꯌꯥꯎꯔꯕ ꯑꯩ ꯆꯥꯗ ꯄꯣꯠꯇꯣ ꯍꯥꯞ ꯄꯤꯖꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯃꯌꯥꯝ ꯍꯌꯦꯡ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯈꯪꯒꯅꯤ 오케이 오늘 아베 로시나 떠오셔 ꯆꯠꯂꯁꯦ ꯑꯩꯁꯤꯗꯤ ꯚꯤꯗꯤꯑꯣ ꯂꯣꯏꯔꯒ ꯆꯤꯛꯂꯒꯦ
Okay, ma'am. Chào chào cô rồi. Ma'am có sige cái nó sao một bạn chị ma'am nung ai cũng hồi giờ cái này ma'am có yêu quá hay quá ta số gì bên đó là chỉ bây giờ ma'am nung ngáp biết mà cái chị đấy cái nào đó phải làm điều gì ta khai đó cái nào đó cái nung có xin ngầm rồi ma'am chắc này nhưng chiếc cũng ngầm để mà làm ly rồi quá thì massage chiếc cũng ngầm rồi à bây giờ em mà không chiếc cũng ngầm rồi okay thì ma'am ꯃꯁꯤꯒꯤꯗꯤ ꯃꯌꯥꯝ ꯃꯨꯛꯕꯥꯡꯁꯤ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯁꯦꯝꯅꯤꯡꯕ ꯚꯤꯗꯤꯑꯣ ꯂꯩꯔꯒꯁꯨ ꯃꯌꯥꯝ ꯀꯃꯦꯟ ꯁꯦꯛꯁꯟ ꯇꯧꯕꯤꯔꯣ ꯅꯠꯇ꯭ꯔꯒ ꯑꯩ ꯋꯥꯆꯞ ꯅꯝꯕꯔ ꯌꯥꯎꯕꯅꯤ ꯃꯦꯗꯥꯝ ꯇꯦꯛꯁ ꯊꯥꯖꯤꯟ